ꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯆꯤꯝꯕꯥꯜꯗ ꯕ꯭ꯔꯦꯛ ꯂꯩꯇ ꯇꯊꯤ ꯉꯥꯡꯅꯤꯡꯂꯛꯏ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯁꯥꯕꯤꯗ ꯆꯩꯕ ꯍꯥꯏꯕꯁꯤꯇꯕꯨ ꯊꯃꯣꯏ ꯅꯧꯒꯟꯕꯅꯤꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯍꯥꯏꯕꯒꯤ ꯕ꯭ꯔꯦꯛꯇꯤ ꯐꯖꯅ ꯐꯥꯖꯩ ꯈꯤꯇꯪ ꯆꯦꯞꯈꯠꯂꯒ ꯐꯤꯔꯦꯞꯄꯅ ꯅꯪꯅ PHꯅ ꯍꯧꯕ ꯃꯤ ꯑꯃꯒꯤ ꯃꯈꯨꯠꯇ ꯇꯣꯏꯅꯤꯡ ꯆꯤꯠꯂꯦ ꯇꯥꯝꯅ ꯍꯟꯗꯣꯛꯄ ꯊꯤꯡꯈꯤ ꯃꯉꯣꯟꯗꯅꯤ ꯈꯪꯉꯤ ꯅꯨꯄꯥꯁꯤꯅ ꯈꯣꯏꯁꯥꯎꯅꯕ ꯁꯥꯎꯅꯤꯡꯕ ꯃꯑꯣꯡ ꯈꯨꯗꯤꯡꯗ ꯍꯦꯟꯅ ꯂꯛꯅꯅꯤꯡꯉꯛꯄꯅꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯥꯅꯗꯤ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯈꯜꯂꯤꯕ ꯑꯗꯨꯒ ꯀꯔꯤ ꯈꯪꯉꯤꯕ ꯗꯣꯁꯦ ꯂꯨꯡꯕ ꯍꯥꯏꯔꯒ ꯐꯣꯟ ꯄꯨꯊꯣꯔꯛꯏ ꯐꯤꯔꯦꯞꯄꯗ ꯄꯤꯔꯒ ꯁꯤꯗ ꯄꯥꯕꯨꯡꯒꯤ ꯃꯁꯛꯅ ꯑꯩꯒꯤ ꯐꯣꯟꯒꯤ ꯃꯃꯥꯏꯗ ꯅꯞꯁꯤꯜꯂꯣ ꯉꯔꯥꯡ ꯃꯥꯅ ꯐꯣꯟꯗ ꯋꯥ ꯉꯥꯡꯕꯗ ꯑꯩꯅ ꯀꯤꯠ ꯅꯝꯁꯤꯜꯂꯒ ꯁ꯭ꯀꯤꯟ ꯁꯣꯠ ꯂꯧꯍꯧꯕꯅꯤ ꯑꯗꯨ ꯌꯥꯎꯕꯅꯤ ꯐꯣꯇꯣ ꯃꯌꯥꯝ ꯌꯥꯎꯕ ꯈꯥꯎꯗꯨꯗ ꯁ꯭ꯀꯤꯟ ꯁꯣꯠ ꯅꯠꯇꯤꯌꯦ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯍꯥꯏꯌꯣ ꯑꯗꯨꯒ ꯈꯥꯎ ꯍꯥꯏꯒꯅꯣ ꯒꯦꯂꯔꯤ ꯀꯧꯏ ꯍꯣꯏꯍꯦ ꯄꯪꯇꯥꯛ ꯇꯥꯛꯁꯤꯜꯂꯤ ꯌꯥꯝ ꯍꯩꯕ ꯁꯥꯔꯒ ꯑꯗꯣ ꯑꯝꯇ ꯅꯞꯁꯤꯜꯂꯣꯕ ꯑꯩꯒꯤ ꯐꯣꯟꯗ ꯃꯃꯥꯏꯁꯤꯗ ꯇꯥꯝꯅꯥꯗꯩ ꯐꯣꯟꯗꯣ ꯂꯧꯔꯒ ꯒꯦꯂꯔꯤ ꯆꯪꯉꯤ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯕ ꯍꯩꯇꯕꯩ ꯑꯁꯣꯏꯕ ꯁꯣꯠ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ ꯒꯦꯂꯔꯤꯗꯣ ꯀꯤꯁꯣꯔꯒꯤ ꯃꯁꯛ ꯌꯥꯎꯕꯗꯤ ꯑꯃꯈꯛꯇꯤ ꯌꯥꯎꯔꯝꯃꯤ ꯑꯗꯨꯁꯨ ꯕ꯭ꯂꯔ ꯌꯥꯝ ꯆꯠꯄ ꯐꯣꯇꯣꯅꯤ ꯇꯥꯝꯅꯥꯒꯤ IG ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯕꯤꯔꯝꯃꯤ ꯑꯗꯨꯗꯩ ꯀꯤꯁꯣꯔꯒꯤ ꯑꯦꯀꯥꯎꯟ ꯁꯔꯆ ꯇꯧꯔꯒ ꯐꯣꯇꯣ ꯈꯔ ꯐꯖꯕ ꯀꯦꯃꯦꯔꯥꯗ ꯗꯥꯏꯔꯦꯛ ꯌꯦꯡꯉꯛꯄ ꯀꯥꯞꯄ ꯐꯣꯇꯣ ꯊꯤꯕꯤꯔꯝꯃꯤ ꯑꯗꯨ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔꯒ ꯇꯥꯝꯅꯥꯒꯤ ꯋꯥꯜꯄꯦꯄꯔꯗ ꯍꯥꯞꯆꯤꯟꯕꯤꯈ꯭ꯔꯦ ꯂꯣꯏꯔꯒ ꯄꯤꯔꯛꯏ ꯅꯨꯄꯤꯁꯦ ꯇꯥꯞ ꯂꯧꯏ ꯑꯗꯨꯒ ꯌꯦꯡꯉꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯄꯥꯒꯤ ꯁꯛꯇꯝ ꯑꯗꯣ ꯌꯦꯡꯖꯩ ꯏꯄꯦꯟ ꯄꯦꯟꯖꯅ ꯍꯔꯥꯎꯈ꯭ꯔꯦ ꯃꯈꯨꯠꯅ ꯐꯣꯟꯗꯨꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯒ ꯅꯨꯡꯁꯤꯅ ꯁꯣꯟꯖꯩ ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯉꯣꯟꯗꯒꯤ ꯌꯦꯡꯉꯛꯑꯦ ꯅꯣꯛꯃꯤꯒ ꯇꯧꯁꯤꯜꯂꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯅꯪꯗꯤ ꯀꯥꯏꯗꯩ ꯊꯤꯔꯨꯏꯅꯣ ꯌꯥꯝ ꯍꯩꯅ ꯊꯤꯔꯛꯑꯦ ꯁꯦꯂꯨꯡꯕ ꯍꯣꯔꯦꯟꯗꯤ ꯅꯨꯃꯤꯗꯥꯡ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯅꯣꯏ ꯄꯟꯊꯧꯒꯤ ꯐꯣꯇꯣꯗꯣ ꯌꯦꯡꯉ ꯂꯩꯔꯣꯀꯣ ꯍꯣꯏ ꯑꯗꯣ ꯄꯥꯕꯨꯡ ꯃꯅꯥꯛ ꯆꯠꯄꯗ ꯑꯩ ꯄꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯊꯣꯛꯄ ꯌꯦꯜꯂꯛꯀꯅꯤ ꯎꯔꯤ ꯑꯣꯜꯂꯒ ꯅꯪꯒꯤ ꯅꯁꯥꯗꯨꯗ ꯂꯣꯏ ꯌꯦꯠꯁꯤꯜꯂꯛꯀꯅꯤꯍꯦ ꯃꯦ ꯐꯤꯔꯦꯞꯄ ꯈꯤꯇꯪ ꯍꯟꯗꯣꯛꯈꯤ ꯕ꯭ꯂꯦꯛꯃꯦꯟꯒꯁꯨ ꯇꯧꯔꯛꯇꯅ ꯍꯣꯏ ꯄꯨꯒꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯑꯩꯅ ꯅꯪꯕꯨ ꯔꯦꯁꯄꯦꯛ ꯇꯧꯏ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯑꯩꯅ ꯅꯪꯕు ꯊꯤꯅ ꯆꯩꯅꯤꯡꯉꯤ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯈꯜꯂꯝꯗ꯭ꯔꯕ ꯐꯤꯔꯦꯞꯄ ꯃꯈꯥ ꯇꯥꯔꯛꯂꯝꯗꯦ ꯆꯞ ꯂꯦꯞꯈꯤ ꯇꯥꯝꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗ ꯇꯥꯝꯅꯥꯁꯨ ꯃꯥꯒ ꯃꯈꯥ ꯇꯥꯔꯛꯀꯗꯧꯔꯤꯕ ꯋꯥꯗꯣ मुन्ना तादोगी ngairami khalamdradine ai otpa henmat lakmanlena pukhri da thadaramdoni haige tawbo layingbada nangmu waba patient thingnade tamna hauji khaktada makokta khalamba mayamda tapna thadoki mana khallubado arembani nupasina kaishu khanglamoi khanki Sonika ga ningkhombaga unai ice cream gi cafe amadani open the farm day manung changsilaga phami phamlabatung wari su sanarai ningkhomana handak doctor firepana thabak toina lakdabase la asu thabak mafam da kya leidabase khara kombra Sonika na aidi kaishu khangde ado mayamna di sir lakdabado nungai thai ado anaba phare la ani di hai anaba phare hairakpado kitang masa thakalai अदबु सोनिका दा खंगलमदे मागी अरोट पसरो खरदो ओ होनाबदे अखोइना वानो होनरकपनी मनादि मानो इना फंख्रेने हायरगा सौरम तोकी सोनिकाना हॉस्पिटल से मागिनी मा खकनो होनब नतेदा कैशु काइदेदा अदो सर दो हिरम खुदिंग मक्ते याम सीरियस टी ताजे मागी पर्सनालिटी दो अयाम कलई मंगोंदा अखोइना तमजनिंगाय ओइबा लमचत याम यावे निंखोमा फिंगलई ओ अꯩꯉꯣꯟꯗꯩ ꯃꯥꯅ ꯍꯦꯟꯅ ꯍꯦꯜꯂꯕ ꯅꯪꯅ ꯑꯩ ꯎꯅꯨꯡꯁꯤꯔꯤꯁꯤ ꯀꯃꯥꯏꯅꯅꯣ ꯁꯨꯛꯃꯥꯟ ꯃꯥꯟꯗ꯭ꯔꯦ ꯑꯩꯒꯤ ꯏꯔꯜꯗ ꯌꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯕꯣꯔꯤꯁꯀ ꯐꯪꯉꯦ ꯐ꯭ꯂꯠ ꯇꯧꯅꯩ ꯅꯪ ꯑꯩ ꯌꯥꯝ ꯌꯥꯅꯤꯡꯗꯦ ꯁꯣꯅꯤꯀꯥꯁꯨ ꯃꯥꯏꯊꯣꯡ ꯍꯣꯡꯈ꯭ꯔꯒ ꯅꯪꯁꯨ ꯁꯨꯔꯨꯒ ꯀꯩꯀꯩ ꯇꯧꯅꯕ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯍꯥꯏꯔꯛꯄꯗꯨꯗ ꯑꯔꯣꯟꯕ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯂꯛꯏ ꯋꯥ ꯃꯈꯥ ꯇꯥꯗ ꯁꯣꯅꯤꯀꯥꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯂꯣꯟꯅ ꯎꯅꯕ ꯀꯣꯏꯕ ꯆꯠꯄ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯃꯥꯒ ꯅꯪꯒ ꯀꯣꯏꯅꯔꯝꯗꯦ ꯅꯨꯡꯁꯤꯅꯔꯝꯗꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯉꯝꯕꯗꯤ ꯑꯩ ꯃꯥꯡꯁꯤꯗ ꯑꯝꯇ ꯋꯥꯁꯛꯑꯣ निखोंबा सोर होंदोरई सोनिकाना खलंबदुमदी सुरु मखोय एनीगी मपान थंगबा सरुक खक्तमकनी खंगकपदा अदुबो हुजुक्ति काइनरेदना मा काइनरकांदा नंगा नुंसिनबनी हानदैसु अई मा पामदे अदुबो अई मीने मागी प्रपोजल यारुबना अई मगोंदे लापथोकपा ngamkidabani होय कैगुम्बा माना अरानबा तौरमद्रदी अई मागा अदुम नकनरमबसु याय अई नंगोंदा हन्ना येंगामदबसु याय सोनिका सुनिंखोंबगी कदरदा पंगथखिदुना तपथरई अदु ऐसो आई जेलस हेक्ता काय
माना कैसु नोइगी इमुंगदा मौइबा यारोय खंगना खंगना अई हेक्ता खंबले नंगा एगगी मरी सिगा चप मानबा नखोय अनिगी मरी लेखिब्रा खलकपदा अई खंबले सोनिका उशीदबा अइना थाक अई सेंगना पामलुदबा मीदा अई अनक अहेनबा मरी सेमा पामदे अईबु थाजो मागा एगगी मरक्ता नंगा एगगी असिगुम मरी अमता लैनखिदे अदुबु नंगसुनी नुपा याम पामले नंग बोरिस कोनसनगनो अइना साउनबा थबक याम तौई निंखोमगी तपथदबा इसौदो सोनिकानि जेलसनी हाइना खलम्मी अदुना मरम ओइरगा मागदी थोइना दम नुंसिबे हेनगलक्लम्मी हैख्रबा निंखोमना सुमख्रे सारनुसे अई अमु हन्ना नंगना नुंगाइरोइदबा थबम तौरोइबा अतोपा नुपा अमता अई थागतलारोइ नंखक ओइना येंगगे नंखक ओइना खल्लगे नंखक्तंग मयामांगदा थागतलगा लेरगे हाइरगा निंखोमबगी फाइगनदुदा मखुत नामना तपना पाइरक्लम्मी अदुबु निंखोमबा हैनदे हैनद्रसु हैनबा सारगा असेंबा मिनोक अमा तौखी नुपीदुना थेमकपदा मासु याजबा सादुना लेखी मथंगी नुमितो फिरेपसु तामनागी मनाक चंद्रिङैदा किशोरना मफम अमदा कौरमी उनबगी मयुमदा मक्सु लाउ हाइना हैरक्लमदे मफम अमदा कौरकपदा महाक्सी मागे मयुमदा चंगहनबा नुंगाइतबगिरा खलक्लमी फत्तबगीदमक नत्रबसु सेफ्टी एंड प्राइवेसी नि खलगा गैप अमा पिरकपसु मानकी होम मिनिस्टर नि हाइना फ्रेंडली लोइनबा पामदबगी गैप अमा पीनबा होनरक्लिब्रा हाइनसु चिंगनजै खंजब खकनी लामसिनब खकनी हैनदब तनब हाइमदमदी फावरदे लापथोकप उत्पा मओंगना खितंगी हंगोयु हाइरकपगुम वाखलना हंगोयरमी हंगोयब फावसै मयुमदगी थोरकले उनसे हाइदुना हाइरकप मफम लोमदा मतोमता लाई मणिपुर की अचौब होटल अमखकनी VIP खकी ओइब होटलनी अदुना सब तौबगी मओंगदो खरा तोंगालमी अतोप होटलदगी फिरेपसु अतोप स्टेट कंट्री खरा दलैरकपना थोइना ngaklude hospitality do गाड़ी पार्क तौबदु फो माना तौरुदे होटल दुगी स्टाफ अमना थोरकलगा पार्क तौरुनबा थौजनकी लॉबी एरिया दुदा चंगई फ्रंट डेस्क लेरिदुदा अमुक चंगसिलगा मसा सिट नाना नोकमी मतेंग तौदो ngairiba receptionist tuda आई मिंग फिरेपा सिटी मेंटल हॉस्पिटल की साइकियाट्री की डॉक्टर ने होम मिनिस्टर का उन्नब लापने रिजर्वेशन लेबिब्रा ngakta ngaibiyo ai check amtang tawzakhi haiduna computer da reservation leibra yenglami leirami magi mingsu yaurami khat ama pire sigirum sida changbiyo thank you you're welcome sir hotel dugi staff amana mating pangduna kakhat minaraklami room adugi thongzilda thanamlaga staff tu suhankhre mana thongduda kokok thili mikuk khara kanaraga thong hangdorei किशोर मतोम तलेरमी मयुमगी टैपता बार ऑफ अमा सेली मसम मनादो चोट चोली इरुलजब लोइबदा ngairiba mali changkre किशोर दो फिरेपदी चंगकते मपुसिना चंगो हाइरक्तबना चंगलमदे किशोर मंगक लेरगे यंगपदा फिरेपना चंगअमदमदुदा ए डॉक्टर चंगबिरो चंगे सोफादा फमल्ले अपार्टमेंट की टैपता युम अमगी मओंगदा किचन ड्राइंग रूम बाथरूम बेडरूम हापी किचन दुमदे ड्राइंग रूम का समनरे ड्राइंग रूम दुदा फमी किशोरना चाखोम द खिलनिबा कॉफी मशीन दुदा कॉफी अनि सेमकी इचम चम मओंग दुदा फिरेपा खितंग दिंगई मासु मुन्ने यंगसिलुद्रे चुमना फमी टेबल मथक तारगा लेइबा न्यूज़पेपर दो पाइखलगा अमुक चौराक हेडिंग्स दु यंकी किशोर ngaibani मिकुप खरगी तुंगदा किशोर सु कॉफी अनि पाइरगा मखुत नामदा पाइरगा पुथोरई फिरेपदा अमा पिरे न्यूज़पेपर तो निंथीना थुपतुना थमख्रगा पिरकलिबा कप तो लौख्रे किशोर कप अम पाइरगा फमथरई नोफेट नै मसक्तो चुमना ngak फमबदा करिगुम्बा अमा हाइबदी जर्नल न्यूज़पेपर मैगजीन अमा पाबे हैना बिसे ऐसु लै फिरेपा हाइरक पतारी हाइबगी खितंग नोकमी तौसिले पब्लिक अफेयर्स ता थवाई से अदुम यावरी महौसादगी अंगांग ओइरिङैदगी खंजेल होंगलगा सीना नाकल अमदा थमख्रगा अइना सोमदा तोंगाना नंगबु कौरिबसे युमदसु वारी इंथीना सानबा यारोइना कौबनी अखोय बेमसु याम फगले हाइरे अइ पाउ ताबदि याम नुंगाई फिरेपसु हरावी माइथों इंगान गाना होय सर नोंनिनि लेरदि मा सोइदना मयांग मानना लेबा यारनी हाइबदि मागी हिदाक लांथक फसना कक्थरे
ꯄꯨꯔꯥ ꯂꯦꯞꯄ ꯌꯥꯔꯛꯄꯩ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯔ ꯍꯣꯏꯅꯁꯨ ꯃꯥꯕꯨ ꯃꯤꯔꯛꯇ ꯈꯔ ꯄꯨꯊꯣꯛꯄꯤꯌꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯥꯌꯦꯡꯕꯤꯔꯝꯈꯣ ꯐꯩ ꯍꯥꯏꯗꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯅꯨ ꯗꯣꯛꯇꯔ ꯑꯩ ꯏꯁꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯔꯦ ꯍꯥꯏꯕꯗꯨꯅꯤ ꯇꯥꯅꯤꯡꯂꯤꯕꯁꯦ ꯗꯣꯛꯇꯔꯅ ꯃꯥꯕꯨ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕꯗ ꯑꯩ ꯀꯩꯁꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯖꯔꯣꯏ ꯑꯩꯒꯤ ꯏꯆꯥꯗꯤ ꯗꯣꯛꯇꯔꯗ ꯂꯣꯏꯅ ꯁꯤꯟꯅꯔꯕꯅꯤ ꯗꯣꯛꯇꯔꯁꯦ ꯑꯩꯒꯤ ꯏꯆꯥꯒꯤꯗꯤ ꯑꯣꯏꯁꯣꯔ ꯑꯣꯏꯈ꯭ꯔꯦ ꯐꯤꯔꯦꯞꯄꯁꯨ ꯃꯥꯒꯤ ꯑꯍꯦꯟꯕ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯝꯅꯥꯕꯨ ꯁꯦꯟꯅꯔꯒ ꯂꯩꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔꯅ ꯌꯦꯡꯐꯝ ꯊꯣꯛꯄꯗꯤ ꯌꯦꯡꯉꯤ ꯃꯈꯥ ꯇꯥꯕ ꯐꯦꯃꯤꯂꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨꯗꯤ ꯐꯦꯃꯤꯂꯤꯅ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯀꯤꯁꯣꯔ ꯃꯥꯏꯊꯣꯡ ꯈꯤꯇꯪ ꯍꯣꯡꯂꯒ ꯈꯣꯟꯖꯦꯜ ꯇꯞꯊꯔꯛꯏ ꯑꯩ ꯈꯪꯉꯤ ꯏꯆꯥ ꯑꯁꯤꯅ ꯗꯣꯛꯇꯔꯒꯅ ꯍꯦꯟꯅ ꯆꯥꯟꯅꯕꯁꯤꯗ ꯑꯩꯅ ꯍꯦꯛ ꯗꯣꯛꯇꯔꯕꯨ ꯄꯥꯝꯂꯨꯕꯅꯤ ꯗꯣꯛꯇꯔ ꯍꯣꯏꯗꯤ ꯃꯤ ꯀꯃꯥꯏꯅ ꯂꯣꯏꯅꯅꯤ ꯍꯥꯏꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ ꯑꯩꯈꯣꯏꯗꯩ ꯍꯦꯜꯂꯤ ꯏꯪꯅ ꯌꯦꯜꯂꯛꯄ ꯃꯔꯩꯒꯨꯝ ꯅꯥꯀꯣꯏꯅꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯐꯤꯔꯦꯞꯄꯒꯤ ꯋꯥꯍꯩꯗꯣ ꯀꯤꯁꯣꯔꯅ ꯅꯥꯀꯣꯏꯅꯅ ꯀꯛꯊꯠꯂꯛꯏ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯋꯥꯐꯝꯗ ꯋꯥ ꯉꯥꯡꯂꯨꯕ ꯇꯟꯕꯒꯤ ꯍꯧꯅꯕꯤ ꯐꯔꯦ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯊꯥꯗꯣꯛꯑꯒ ꯁꯤꯗ ꯁꯨꯝ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯅꯥꯕꯁꯨ ꯐꯔꯛꯑꯕꯅꯤನ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯍꯞꯇꯥ ꯑꯃꯗꯤ ꯄꯦꯁꯦꯟꯁꯤꯒ ꯂꯣꯏꯅꯔꯒ ꯃꯈꯥ ꯇꯥꯕꯗꯤ ꯐꯦꯃꯤꯂꯤꯗ ꯁꯤꯟꯅꯖꯔꯒꯦ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯌꯥꯅ ꯌꯥꯅꯕ ꯀꯤꯁꯣꯔꯅ ꯈꯨꯝꯃꯛꯂꯝꯃꯤ ꯍꯣꯏ ꯌꯥꯏ ꯀꯣꯐꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯊꯛꯄꯅ ꯂꯣꯏꯔꯦ ꯐꯤꯔꯦꯞꯄ ꯍꯟꯅꯕ ꯊꯣꯔꯛꯏ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯇꯥꯝꯅꯥꯅ ꯃꯄꯥꯕꯨ ꯎꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯨꯕꯗ ꯂꯨꯝꯃꯔꯣꯏ ꯍꯥꯏꯕꯒꯤ ꯑꯃꯗꯤ ꯃꯥꯅꯁꯨ ꯍꯥꯏꯅꯤꯡꯗꯕꯒꯤ ꯀꯥꯡꯊꯣꯛꯄ ꯍꯧꯔꯝꯗꯦ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯩ ꯀꯧꯔꯛꯏ ꯏꯇꯥꯎ ꯃꯥꯁꯨ ꯎꯔꯛꯏ ꯅꯣꯛꯑꯒ ꯆꯪꯁꯤꯜꯂꯤ ꯍꯦꯟꯁꯦꯛ ꯇꯧꯅꯩ ꯀꯨꯏꯔꯦ ꯎꯗꯕ ꯌꯥꯝ ꯉꯛꯏ ꯉꯁꯤ ꯊꯥꯖꯗꯅ ꯊꯦꯡꯅꯩꯁꯦ ꯗꯦꯐꯅ ꯀꯩꯅꯣ ꯁꯤꯗ ꯂꯥꯛꯑꯝꯃꯤꯁꯦ ꯀꯩ ꯂꯩꯔꯒꯦ ꯅꯠꯇꯦ ꯊꯥꯏꯅꯒꯤ ꯉꯥꯎꯕꯤ ꯂꯥꯡꯕꯤꯗꯣ ꯍꯟꯗ꯭ꯔꯤꯕꯣ ꯌꯨ ꯐꯥꯎ ꯑꯣꯠꯇ꯭ꯔꯤꯉꯩ ꯊꯛꯄꯅꯤ ꯅꯪꯗꯤ ꯃꯤ ꯇꯥꯅꯤ ꯂꯥꯡꯅꯨ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯃꯟꯗꯦ ꯃꯤ ꯑꯃ ꯎꯅꯔꯝꯕꯅꯤ ꯍꯜꯂꯒꯦꯅ ꯊꯣꯔꯛꯄ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯁꯤꯗ ꯑꯩꯗꯤ HR ꯑꯣꯏꯅ ꯂꯩꯕꯅꯤ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯉꯥꯛꯇꯪ ꯐꯝꯈꯤꯁꯦ ꯅꯣꯡꯃꯈꯛ ꯊꯦꯡꯅꯕꯅꯤ ꯇꯔꯥꯏꯅ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯐꯤꯔꯦꯞꯄꯒꯤ ꯂꯦꯡꯕꯥꯟꯋꯥꯏꯗ ꯄꯥꯏꯕꯣꯏ ꯁꯤꯡꯕꯣꯏ ꯇꯧꯏ ꯀꯨꯏꯅ ꯎꯅꯔꯨꯗꯕꯅ ꯐꯤꯔꯦꯞꯄꯁꯨ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯃꯅꯨꯡꯗꯗꯤ ꯐꯝꯃꯒꯨꯝꯁꯦ ꯑꯁꯥꯏꯗ ꯍꯦꯛꯇ ꯐꯝꯃꯁꯦ ꯑꯩ ꯗ꯭ꯌꯨꯇꯤ ꯂꯩꯍꯧꯔꯤ ꯅꯥꯀꯟꯋꯥꯏꯗ ꯂꯣꯕꯤ ꯑꯦꯔꯤꯌꯥꯒꯤꯗꯨꯗ ꯈꯤꯇꯪꯁꯨ ꯂꯥꯞꯅ ꯊꯥꯕ ꯁꯣꯐꯥ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤꯟꯅꯩ HRꯅ ꯊꯛꯅꯕ ꯄꯨꯔꯛꯅꯕꯁꯨ ꯀꯣꯜ ꯇꯧꯈꯤ ꯐꯝꯃꯤꯟꯅꯩ ꯃꯔꯨꯞ ꯑꯅꯤꯗꯣ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯀꯨꯜ ꯕꯪꯀꯔ ꯄꯥꯔꯇꯤ ꯑꯣꯏꯔꯛꯄꯗꯣ ꯍꯔꯥꯎꯃꯟꯕꯒꯤ ꯅꯨꯡꯁꯤꯃꯟꯕꯩ ꯃꯃꯤꯠ ꯐꯥꯎ ꯉꯥꯡꯅꯩ ꯑꯅꯤꯃꯛ ꯍꯧꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯁꯛꯇꯨꯒ ꯍꯧꯖꯤꯛꯅ ꯁꯤꯟꯐꯝ ꯑꯃꯃꯝꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯨꯒ ꯌꯦꯡꯅꯔꯒ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕꯗꯨꯁꯨ ꯏꯉꯥꯎ ꯉꯥꯎꯔꯤꯉꯩ ꯃꯁꯝ ꯃꯅꯥ ꯄꯣꯁ ꯇꯧꯔꯤꯅꯤ ꯍꯥꯏꯗꯅ ꯏꯐꯥ ꯐꯥꯔꯗꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯈꯤꯕ ꯃꯇꯝꯗꯣ ꯉꯁꯤꯗꯤ ꯇꯛꯁꯤ ꯁꯣꯟꯅꯩ ꯗꯦꯐꯅ ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝꯗꯣ ꯅꯪꯅ ꯅꯌꯥꯡ ꯏꯀꯪ ꯀꯪꯗꯅ ꯖꯁꯇꯤꯟ ꯕꯤꯕꯔꯅ ꯁꯦꯠꯄ ꯖꯤꯟꯁ ꯇꯥꯏꯞꯇ ꯅꯞꯄꯒ ꯁꯦꯠꯄꯗꯣ ꯒꯥꯔꯤ ꯑꯆꯧꯕꯒ ꯄꯨꯈꯥꯏꯔꯒ ꯄꯤꯛꯅꯤꯛ ꯆꯠꯄ ꯃꯌꯥꯝꯗꯣ ꯑꯁ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯕꯕꯥꯅ ꯐꯨꯕ ꯈꯨꯐꯨ ꯃꯌꯥꯝꯗꯣ ꯐꯤꯔꯦꯞꯄꯅ 12 ꯂꯣꯏꯕꯗꯩ ꯑꯃꯨꯛ ꯄꯨꯟꯈꯤꯗ꯭ꯔꯦꯅꯦ ꯑꯦꯔꯣꯟ ꯅꯕꯥꯅꯤꯗꯤ ꯑꯗꯨꯝ ꯄꯨꯜꯂꯝꯅꯤꯗ ꯑꯩ ꯈꯪꯉꯤ ꯊꯋꯥꯏ ꯍꯛꯆꯥꯡꯅꯤꯅ ꯍꯧꯖꯤꯛꯁꯨ ꯄꯨꯜꯂꯤ ꯑꯝꯇꯪ ꯅꯣꯡꯃ ꯊꯦꯡꯅꯁꯦ ꯑꯩ ꯑꯃꯗꯨꯁꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯃꯇꯝꯗꯨꯒꯤ ꯉꯥꯎꯈꯤꯕ ꯈꯨꯡꯉꯥꯎꯗꯣ ꯑꯁ ꯀꯥꯎꯕ ꯉꯝꯗꯦ ꯍꯨꯔꯥꯜꯂꯒ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯒ ꯅꯪꯅ ꯌꯨ ꯇꯞ ꯇꯥꯏꯒꯤ ꯊꯛꯑꯒ ꯑꯣꯔꯛꯇꯅꯕ ꯊꯥꯕꯜ ꯃꯐꯝꯗꯩ ꯑꯩꯅꯅꯤꯀꯣ ꯄꯣꯔꯒ ꯄꯨꯔꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝ ꯂꯦꯝꯃꯤ ꯋꯥꯅꯤ ꯏꯇꯥꯎ ꯅꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯩ ꯐꯤꯔꯦꯞꯄ ꯅꯣꯛꯄ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯤꯠꯌꯦꯡꯐꯝꯗ ꯂꯩꯔꯤꯕ ꯃꯤꯁꯛꯇꯨꯗ ꯀꯨꯞꯅ ꯌꯦꯡꯉ ꯂꯩꯈꯤꯕꯗ ꯗꯦꯞꯁꯨ ꯑꯣꯟꯊꯣꯛꯂ ꯌꯦꯡꯉꯨꯏ ꯀꯅꯥꯗꯅꯣ ꯈꯪꯂꯝꯗꯦ ꯀꯤꯁꯣꯔꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯇꯒꯠ ꯇꯦꯛꯄꯤ ꯑꯃꯒ ꯍꯣꯇꯦꯜ ꯃꯅꯨꯡꯂꯣꯝꯗꯩ ꯊꯣꯛꯃꯤꯟꯅꯔꯛꯂꯒ ꯔꯦꯁꯇꯨꯔꯦꯟꯠ ꯍꯣꯇꯦꯜ ꯃꯅꯨꯡꯗꯨꯗ ꯑꯗꯨꯝ ꯍꯥꯞꯄ ꯃꯐꯝ ꯑꯃꯗ ꯈ꯭ꯋꯥꯡꯋꯥꯏꯗ ꯀꯣꯟꯅꯔꯒ ꯆꯪꯈꯤꯕꯗꯨꯅꯤ ꯃꯥꯅ ꯎꯔꯤꯕꯁꯦ ꯗꯦꯞꯅ ꯀꯧꯕꯩ ꯍꯧꯗꯣꯛꯄꯩ ꯀꯩꯗꯧꯔꯒꯦ ꯀꯅꯥ ꯎꯔꯒꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯆꯪꯈꯤꯕꯗꯨꯗ ꯌꯦꯡꯕꯅꯤꯗ ꯑꯣ ꯃꯥꯗꯤ ꯁꯤꯗ ꯑꯌꯥꯝꯕ ꯂꯩꯕꯅꯤ ꯊꯛꯅꯕꯁꯨ ꯄꯨꯔꯛꯂꯝꯃꯤ ꯊꯛꯃꯤꯟꯅꯩ ꯑꯅꯤꯗꯣ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯅꯩ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄꯗꯤ ꯀꯤꯁꯣꯔꯒꯤ ꯊꯥꯖꯗꯕ ꯃꯇꯧ ꯑꯃꯗꯤ ꯎꯕ ꯐꯪꯈ꯭ꯔꯦ ꯉꯛꯄꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯉꯛꯂꯨꯗꯦ ꯗꯦꯞꯀꯤ ꯃꯃꯥꯡꯗꯁꯨ ꯍꯦꯛ ꯑꯣꯏꯍꯜꯂꯝꯗꯦ ꯃꯥꯅ ꯉꯛꯄꯗꯣ ꯀꯨꯏꯅ ꯄ꯭ꯔꯈꯥ ꯑꯣꯏꯔꯛꯄꯅꯤꯅ ꯀꯤꯁꯣꯔꯁꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯊꯤꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯈꯤ ꯑꯅꯧꯕ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃꯒꯤ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯁꯕꯃꯤꯠ ꯇꯧꯔꯒ ꯊꯣꯔꯛꯂꯝꯃꯤ ꯂꯥꯏꯟꯗ ꯂꯥꯛꯏ ꯒꯥꯔꯤ ꯃꯊꯥꯡ ꯑꯅꯤ ꯇꯣꯡꯕꯅꯤ ꯑꯃ ꯇꯣꯡꯂꯒ ꯑꯃꯗ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯐꯣꯟ ꯈꯤꯡꯖꯤꯜꯂꯛꯏ
อโต้กาขัดละก็นี่ตานะฟัมละก็ฟอนดอปุถุโอยิงีมาม่ากิไว้รำมีคอลเบกตกสิลีฮัลโหลอิมาไอฮัลโหลอีเยลินถวยนะไก่เทียลสังโอเอ็นช่างกับใครเลยหรอเอ็นช่างบอกมัตตะเลยตีเนี่ยเฮ้ยหายเรื่องก็ตรงกับมาดูคงทารักลมีอดูกับไก่เทียลมันงจังเอเซลยามยาวดีมาซาเดเซลทกเลบสูทกลิบเซลดูกะมานันเจ็ดปะเลนิงบะจานิงบะเซนิงบะพาวมานิงตัมมันเตอดูบุตรริงเงฮาราวบมามานีเซลยาวดีให้บดามานาทกบอมหายรักกันนี่อดูนะบราพิกส์ตะคาครากะอารียมบะเซลนะเอ็นซางลอยในเลยทกลมีมารุยมาปังมรอครันเลยนะกะลูปาตาราฮัลขันเกจันนี่จะปีซีอดูกับยาวริบตาราสิมกันนะบราอวยรังเกขันนะอังกหัวละกะปวดเลยบดาลูปาตาราช่วยไปยาวได้นะพอดีกูมารุยมาทกเหฮับสิลักเลยอิงนึกตับนะเนตานะปวดเลยนะบนนั้นเตสตรีทตะปวดนี่วันมันนะพุลิสนะตานหลักตันขายรักตัวเรให้นะหาตัวตัวพัมบิดนะตัวบดาเซลอวยนะฮันบิวให้บดาวดอกมาตำพังเอาเจงาตันจะง่ายบันนี้ตันจะฟังเจปวดยอมสิ่งดูกะทอรักเลยพลายงเดเชนบอตัวสิ่งดูมานะจัดประมาณนักตะคำสิลักละกะชัดคริดระให้ดันหังเลยอดูบุมาอมตะคามกะตรงลุเดฟอนเดลุปาจังอามุกติยาวิอดูบุออโต้ไดรเวอร์ดูเดเซลกะไมนะปีรุนีเบกหุมมะกะอเตมกัดยาวรยิงียาวรมีพาเรดะอัคันลีไวเครกสังงีปองนาเกเทลมดะจัดละกะอเตมบุดเลยบดุดะโอยนะเซลสัดอุรังกิให้นะพองซินดันนะมะคงนะสางนะละอีเอเตมบุดอหุมเลยบดุอันนี้อมันนะแกสยาวรำเดรอมันนะยารำเดรปีเลดะสมดะละอัมดะบิงะสายนะคงนะฮัลละดิเนตังขายเมียนะจัดละนี่ขันนะทอรักละกะมะนาวปาดะฟอนอมุกสุตอรามีไปรักเดจินเบระขันดุนะฮันจินนะสุตอกสิลุเดซุมมะคงนะตับนะทอรักปะดะเอรอนกะมะมากะทอกมินะรักละมีมัวลอะมะดะกีนิงอลอุบดะกอรีไกจัดเลยโนนิงอลมาตอมตะยามขักนะบะกะมาลฮัลเลไมโคกอกสิให้ริกะฮัลยารักปะดะมาสนุกสิละกะเอ็นซางเลยรำบันนี่เอเตมจังอุบะฮัลโหลด้วยรอเฮ้ยเทนบีรำมะกิลอยานี่ดะไอปวดใครเลยดูสวัสดีโอ้เก๋ๆวัดนี่เนาะอิมานะเท่าทงคราทารักปะไงบีรเกดุกานัมตะคำบีรเกนี่อยานี่ดะสนายนะเบียมาอิมาให้กะฮันมินนะบะฮังกวยบรออิมาอดุยนะทีปวดเลยดูสุขราวัดปะกิโตบะกุฮินะนี่บะนิงอลนะยาดะบะตุตะเอรอนมามามซาชุตักสิลัมเดรมาทำลำละกะดุมจัดเกรอีกไกบะกิยานี่ให้รบดอตรงละกะจัดลำละดีฟานีดะให้ดะนะลวยคราการดะมุกสุตักซีโซเลยขังนะบะมาลากละกะทินบีรำมะกิไกนะให้ระดีหน่วยครานี่ดะให้ดุนะสุนิงลำมีนิ่งเนนิ่งนะมาคงนะจัดปะดิลับลำเดมายุ่มยอรปะดะง่ายดิผลิตพิรองหงโดองกะมาซาดูอิงนะบะอิรุลุซะทอกลำมีลวยระกะมังโกลอมดะทอรีพัมมีสภาดุดะมาปาเลยรำดะบดออิจิกลำมีพัมลิงไอติโลสนานะเลมอนจูสอามาเซมละกะปุโทรักละกะปีเรเซนาซาครเตขัดนะบะนุงซากะซาเรวาบะตะลวยรำละนี่พิเรปสุลอระกะปะบุงดิกายจัดครเกคณะนะนุปีเจเลไฮบระกะรีโนอดุกิจัดคิบะนี่กะรัมบะมะมานะมีมาจาไว้ซะโนเนเลกายกินี่ไฮบรอินเนไฮเดดามะมานะบะเนตังไฮพิเรปะมาทะบากไประกะอิสมะมานะบะอดุสุค่อยปะบุงเกพันใจเนสักษาจุงเงอายุนี่ลงจุงปะคังนี่ไฮดุนี่ดะดูดิสิไฮดุนะไฮมะฮีดอไทโหฮันูทังดะกะรีวะคัลบุคัลักปะโนคังดินานแค่นะไกดอระเลยบะซะโนคังดิเนี่ยปะบุงกิมะนักจัดปะสาระกะไกนามาสักยิงสิระคังดิเนี่ยตอริเซติโลสุนกตะนะโทกีมาสุพลเมละกะพะโมวิวะเจ็บจังงีงะรังดิยิงจิบสเตตัสปะริงซานะทอรีตามนากิสุยอรัมมีफोटो मसेन मरांग ब्लर चटप सेल्फी थागतुन लेरमी मदुसु सोइदुना थागत किबो ओइरमगनी स्टेटस संगलगा कैमरा जंगुब सोइदुना ओइरमगनी नोई फोटो दु उरगा मचिन खक लेंगलगा मखोल थोखंदा अदे किशोरगी स्टेटस अमसु लेरमी नसाई रेस्टोरेंट लोंदा चंकिबा नुपीदुगा कामिनबा फोटोनी नोकमी नुपी सिगी मख्वांगदा मखुत नामना कोलगा नुपी सिदा लैशिलगा येंगलगा कापा फोटोनी नुपीदुनसु सेम नुपासदा येंगलगा नोक्सिली कैप्शनदना Your smile melts my heart
ꯄꯥꯔꯨꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯦꯞꯁꯟꯗꯣ ꯁ꯭ꯇꯦꯇꯁꯁꯨ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯁꯠ ꯆꯠꯈ꯭ꯔꯦ ꯍꯟꯖꯤꯟ ꯑꯃꯨꯛꯀ ꯆꯪꯉꯨꯕꯗꯗꯤ ꯎꯈꯤꯗ꯭ꯔꯦ ꯀꯛꯊꯠꯂꯝꯗꯨꯅ ꯂꯩꯔꯝꯂꯦ ꯊꯥꯒꯠꯂꯝꯕꯒ ꯁꯠ ꯑꯗꯨꯝ ꯀꯛꯈ꯭ꯔꯦ ꯐꯤꯔꯦꯞꯄ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯤꯁꯨꯝ ꯑꯅꯤ ꯅꯛꯁꯤꯟꯅꯩ ꯃꯆꯥꯅꯨꯄꯤ ꯑꯅꯥꯕꯗꯨꯅ ꯃꯉꯣꯟꯗ ꯅꯝꯁꯤꯜꯂꯒ ꯃꯥꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕ ꯉꯥꯏꯍꯥꯛꯇꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯁꯪꯗꯦ ꯍꯥꯏꯗꯨꯅꯗꯤ ꯂꯥꯛꯇꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒ ꯎꯅꯕꯒꯤ ꯃꯇꯝꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯇꯣꯝꯇ ꯁꯥꯎꯖꯩ ꯇꯥꯝꯅꯥꯗꯅ ꯀꯔꯤꯒꯤ ꯅꯪꯅ ꯉꯥꯎꯁꯤꯟꯅꯤ ꯍꯥꯏꯗꯨꯅ ꯆꯩꯅꯤꯡꯂꯕꯁꯨ ꯃꯥꯒꯤ ꯃꯤꯠꯇ ꯎꯗꯨꯅ ꯂꯥꯛꯈꯤꯕ ꯃꯌꯥꯝꯗꯨꯅꯁꯨ ꯃꯥ ꯀꯥꯡꯊꯣꯛꯂꯝꯗꯦ ꯇꯥꯝꯅꯥ ꯃꯁꯥꯅ ꯍꯥꯏꯅꯤꯡꯗꯕ ꯋꯥꯗ ꯃꯥꯅ ꯅꯝꯗꯨꯅ ꯍꯥꯏꯍꯟꯕꯁꯨ ꯄꯥꯝꯂꯝꯗꯦ ꯇꯞꯂꯤ ꯇꯞꯂꯤ ꯃꯇꯣꯝꯇ ꯁꯣꯟꯖꯈꯤ ꯃꯆꯤꯟꯁꯨ ꯂꯦꯡꯉꯨꯕ ꯇꯧꯗ ꯍꯥꯏꯅꯤꯡꯗꯦ ꯇꯛꯁꯤꯟꯅꯤꯡꯗꯦ ꯅꯪꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕꯅꯣ ꯑꯩꯅ ꯈꯪꯅꯤꯡꯂꯨꯔꯤꯕ ꯄꯥꯎꯈꯨꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯑꯣꯏꯍꯟꯕꯤꯈꯤꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯌꯥꯝ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤ ꯑꯗꯨꯗ ꯅꯪ ꯅꯁꯥꯁꯨ ꯌꯥꯎꯔꯤ ꯑꯁꯨꯝ ꯃꯪꯂꯤꯉꯩ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ ꯃꯈꯣꯜꯗꯨꯗ ꯋꯥꯈꯜ ꯂꯥꯛꯈꯤ ꯆꯪꯂꯨꯕꯗ ꯇꯥꯝꯅꯥꯒꯤ ꯑꯣꯏꯔꯝꯃꯤ ꯄ꯭ꯂꯦ ꯇꯧꯏ ꯁꯦꯂꯨꯡꯕꯥ ꯃꯥꯏ ꯁ꯭ꯇꯦꯇꯁ ꯊꯥꯕ ꯑꯃꯗ ꯑꯩꯒꯤ ꯐꯣꯇꯣ ꯃꯌꯦꯛ ꯁꯦꯡꯗꯕ ꯌꯥꯝ ꯊꯤꯕ ꯑꯃ ꯊꯣꯛꯑꯒ ꯂꯩꯔꯦ ꯁꯤꯁꯦ ꯀꯃꯥꯏ ꯃꯨꯊꯠꯇꯣꯏꯅꯣ ꯑꯝꯇ ꯇꯥꯛꯂꯛꯑꯣ ꯍꯜꯂꯣ ꯍꯜꯂꯣ ꯁꯦꯂꯨꯡꯕꯥ ꯇꯥꯔꯗꯤ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ